Irang manunggi thaudoksingda chenaba miyoi tara NI na fagatkhre. Haukiba sahi sok lisinganiga kolumdoigi me ahumdagi Manipurgi Irang manungda thokiba tongan ba thaudoksingda chenaba miyoi tara NI na fagatkhre hari. Manipur Police na tholupa cherol amana hai Manipur Police NIA amasung CRPF na punna Manipurgi tongan ba mafam singda sathakiba operation singda tawdok wathok singda chenabani haiba miyoi sing fagat pangamkibani Chorchanpur Imphal amasung Ukhrul district khakta natana atai mafam singda su combined force na sathakiba operation singda fagat kiba miyoi singdu Ukhrul gi Punjab National Bank taki lupa crore kaya gi senpham lut tawkiba manga suba IRB dagi khuchukulai sing lut tawkiba Jiribam da mar nupi ama hat kiba kuki mari farga hat kiba Naran Saina da CRPF ki game ta landa duna CRPF personnel ani hat kiba Jiribam da satkiba Chief Minister ki convoy da ambush tawbada chenaba sing ni haina police na phongdorkli Mari lainaba pau amana Lamlai police station gi manung chanba Chingarel Tezpur da leiba manga suba Indian Reserve Battalion dagi kumja lisingani ka kunmari ki February 12 ki numidang da nongmai amasung nongmai maru la kibagi case ka mari lainana National Investigation Agency NIA ga loinana apun ba security team amana miyoi mari tongan ba mafam singdagi fagat khre Paugi likhun sing na hai thaudok adug mari lainana NIA na fagat laba miyoi sing adudi motum nauba apokpa ibohal oina mamang laikai haurukcham manauksa apokpa dhanjai chanjenbam mayai laikai ningthaujam momocha apokpa selungba uchiwa amasung kangambam somananda apokpa laikidraba dhiren kawi tangkham awang likai degini koising adu NIA gi team na police custody pibina na ba haijaraduna mari lainaba court ta puthoklaba yari hari paugi likhun sing asina makhata na hai phajin khraba miyoi sing asigi imung manunggi miyoi khradi phajin kiba miyoi sing adu nau na sanga kiba NIA court thawal da puthokpa yai haina thajanabaga loinana court adugi manakta laknakhi panbi abadi mamangi sahi ki July tha da NIA na thodok adugi matang da thijanaba case adu Lamlai police ki amuk hanna register tawkhibani thodok adugu mari lainana Lamlai police station na lokatpa case adu Ministry of Home Affairs na aya ba pirba tungda NIA na thijanaba amuk hanna register tawkhibani numid aduda masing yamlaba naha singna Lamlai police station gi manung chanba Chingarel Tezpur da leiba manga suba IRB gi post gi nongmai amasung nongmai maru sing lakhibaga loinana miyam amasung security force gi mathakta nongmai kapna bagi thodok thokhibani thodok adugu mari lainana matam adugi Manipur laingakna magistral inquiry tawduna thodok adugi matangda asengba chumba langla langjin puthokna naba yathang tawkhibani panbia badi thodok adugu mari lainana Maduda chenabani hai bamiyoi taru hanana police na fagat pa laikhrabani amasung IRB personnel taretsu thaboktagi suspend tawkhiba lairabani National Highway kuntra tareta hojiksu gari chanipan lompan duna lairi convoy ahum chananaba hairabasu amakhaktamak chatki Imphal Jiribam National Highway kuntra tareta porchai pusilakliba gari sing ngak senanaba piriba CRPF na Manipur Police Headquarters ka cooperation lainadaba dawna tawre Manipur Police ki Director General na thakiba message aduga chanana CRPF na thabak tawdabagi mami tare Hojik Jiribam amasung Assam gi sarukta pandru lairiba petroleum gi pothok sing purukpa tanker sing amasung porchai puba truck sing pusilakna naba June 19 da escort convoy amakak pibadagi gari chanipan hen na panduna lairikhiba adu makhata na ahenba convoy pibiduna Imphal tamna puthokpina naba driver sing na demand tawringai gi serekta Manipur Police Headquarters tagi thokpa convoy gi order gi wangmada CRPF na cherol ama thokhraba matungda convoy masing hanthana chatkre Paugi likhun sing na hai Manipuri Director General of Police DGP na IG Manipur and Nagaland sector CRPF langjing da June 19 da thakiba fax message amada June 18 gi oina Jiribam dagi Imphal tamna porchai yawba truck sing amasung thau tanker sing purukna naba CRPF company ahum amasung Imphal dagi Jiribam tamna ahang ba truck sing pukhina naba CRPF company ahum thana naba khangan khibani adum oinamak CRPF ki Manipur amasung Nagaland sector gi IG na DIG range Imphal Jiribam da iba message amagi matung inna hojik oiriba lambi thongi phibam amasung IOCL convoy escort left tan chalakpana
personnel sing pothaba phanglaktawa amsung makhoi masamu fagat hannanaba matam piba mathau tabana ngarang Imphal gi ahang ba gari punanaba escort convoy amakhak chatlagani amasung Jiribam dagi convoy anina petroleum gi pothok puba tanker sing amasung pochai puba truck sing puthorkani haina khangalakhi CRPF na thoki ba serol adugi matung inna Imphal dagi Jiribam tamna company amakhakna gari chani supna ama puraga chatki amasung Jiribam dagi Imphal tamna security company anina petroleum gi pothok sing puba tanker amasung pochai thanna yauraba truck chahum ngak chelga puthorkhre hairi All Manipur Road Transport Driver and the Motor Workers Union Driver Union ge General Secretary Maimom Anil Nahai Haujik National Highway ani Imphal Dimapur lambi da pochai puba gari singna changlakpa yadaba sina maram warga pochai puba truck amasung tanker sing National Highway kuntra taret Imphal Jiribam lambi da lakli Jiribam manungda gari chatruk lom panduna leirpagi manungda June 19 da su convoy amadagi hena pidabana gari chamaga humdra mari khak Imphal da puthorki gari sing adu lauthokraba tungda Jiribam manungda gari chamri ga kun lemhoba amasung Jiribam lansilakpa yadana asam manungda panduna leirpa gari singa punsilaga gari chanipan lom panduna leirakli Masigi manungda gari sing asida nga yerum alu tilho yauna patha pumthaganba polam kaya purakpa gari mayama mayauri gari kharadi mafam aduda lairakpa numit mari henba phawba yaure maramasina makoina purakpa pochai sing asi patha pumthaba yaurakle hari sang nai nei sing pi bangam loidori Porumpar water treatment plant ki makhata leiba tongan ba mafam singda plant asigi intake point technical gi oiba khudong cha da khara leibana maram oraga matam khara ising sang nai na pi bangam loidori haina Manipur lenga ki Public Health and the Engineering Department PHED Manipur na miyam da khangalakli department asigi cherol amana hai oi riba fibam asina New Chekon Nongmaibung Thawan Thaba Leirak Tribal Colony Khangla Bung Leirak Sobam Laikai Ayang Pali Road Kongpal Telepati Wangkai Kuno Hata Ramania Top Khongnang Makhong amadi Thambal Khong yauna tongan ba mafam singda ising sang nai na piba ngam loidori Lairiba technical issue asi atenba matamgi manungda loisinduna mahausa gumna chang nai na ising piba ngamna na honari hai na paladuna thengnari bu khudong sa da ba sigi damakta miyam na ngakpiu hai na su serol asina makhata na fongdorkli Counseling pangthokudori Indian Institute of Handloom Technology Guwahati da Handloom and the Textile Technology DHTT da sahi ahum gi diploma gi course da first year ahanba oina admission tauba amadi second year third semester da direct admission lateral entry tauba khallaba candidate singi counseling session thasi gi kunthra da pangthoklagani hari counseling session asi thasi gi kunthra gi nungthin pung amada lamphel pa ta leiba Manipur gi Directorate of Handloom and the Textile da pangthokani session asi da mathau taba miyoi singna suksoi soi dana saruk yabiu haina su Handloom and the Textile gi Director na thokpa serol asina makhata na fongdorgli Lebanon da kapna bana maram warga United States amasung Iran gi wari sanaba tokre official sing Khathangba Lebanon da Israel amasung Hezbollah gi marakta kanna kapna badagi Irai numita United States amasung Iran gi marakta wari sanaba tokre haina official ahum na fongdokre Switzerland da chatnaba thaurang tauramba Iran gi official sing adu wari sanadringai da Lebanon da kapnaba hana lepkadabani haina ningai tawduna chatkide haina masak takthokdaba official sing aduna fongdokhi United States ki Vice President J.D. Vance su mahagi khongchat cancel tokre Israel gi military na Lebanon gi khathang ba masung nongpok thang basarukta ahing supalanda ki yamdrabada miyoi kunma thoi sikre haina Lebanon gi health ministry na haiki amasung Israel na lanmi mari siki haina fongdokhi Iran na sagot pa Hezbollah amasung Israel gi marakta muknaba asi Iran deal gi khwaid gi khudong thingai oi basarukni Israel su militant group asi su yana se sahi tawbada yaude adubu makhoi na kapna ba lefam thopni Iran na Lebanon da makhoi gi amasung region asida makhoi gi khwaidagi maru oiba misang gi interest sing gi yenglaga region asida lan amuk hauba pamba gi mawng utlei
Hojik mediator singna mifam gi numit amuk lepnanaba kanna hotnari. North Korea ga pau faunanaba lambi pumba kakle haina South Korea na lauthokre. South Korea amasung Democratic People's Republic of Korea DPRK gi marakta pau faunanaba lambi pumba kakle haina South Korea gi President Lee Jae-myung na irai numita phongdokre. Group of 7 Summit amasung mahakna Europe ki tongan balaibak sing da chatlubagi bahai sing gi matangda Presidential Office tal pangthokiba briefing amada Lee na wafam sing asi phongdokhibani. Inter-Korean Emergency Hotline sing amasung atai communication channel sing line kakle hai na Lee na phongdokhi. Khothoknabagi thodok macha hojik su thokli amasung phibam asi pukning thawningai oide hai na Lee na phongdokhi. DPRK ga nungsi sanana lainanaba hojik lairiba South Korean government ki policy lairaba phawda hostile sentiment sing hojik su mapangal kalli criticism amasung rhetoric paksan na chathari asigumba phibam asi matam sang na laigidaba mali haina mahakna haiki. DPRK hairiba si North Korea gi official oiba mamingni South Korea na military facility regulation reform sing gi manung channa North Korea ga lonaba ngangkhai ga naknaba mafam singda misam sing changda thamba thingba sing komthok lagani haina South Korea gi defense ministry na yumsa kaisa numita lauthokhi. Defense Minister Ahn Gu-baek na briefing amada haiki nakan ani khai riba demilitarized zone faurga chatpa military demarcation line MDL gi kha thangba sarukta kilometer 10 na kon mafamda leiba civilian control line CCL tangka kaya thokna sok lising ani ga kontaret tagi MDL dagi kilometer 3 longi sangda adjust tauragani. Control protection zone singdagi square kilometer chani ga humdra rom athing bakara han thaba restricted protection zone singi thakta puthargani amasung restricted protection zone singi square kilometer chamri ga yangkhai da thamba athing basing lauthok lagani operation da kanadraba military object kaya lauthok lagani. Ministry na border region singda agricultural drone operations singidamukta approval laihan nanaba amasung sok lising ani ka kuntareta CCL haunanabgidamakta mobile app based access control system ama thamnanabasu thorang paikhatli. Ahana haiki anuba security environment ama adapt taunanaba thorang sing asi paikhatpani border area singda living conditions sing amasung regional development ki phibam bhagarhananaba amasung operational requirement lehananaba paikhatpa thorang singni. Senapati Storage Depot bu best performing depot gi mana pirakle. Corporation of India FCI Manipur region gi makhada lairiba Senapati Food Storage Depot bu depot darpan ranking da yumpham oirga laibak asigi khwaidigi phaba depot oina masak khangbaga loinana New Delhi da akhanana mana khusinarkhre. June 9 da New Delhi da leiba Bharat Man da pamda pangthokpa mana yenthokpagi thoromda khwaidigi phaba depot gi mana adu Senapati FSD gi mahut sillaga DGP RK Satya Kumar na amasung divisional manager Imphal Adani Maharili Mau da mai pakpagi mana adu Union Minister for Consumer Affairs Food and Public Distribution Prahlad Joshi na khuchinarkhibani. Senapati FSD na operational efficiency service standard safety amasung overall depot management ta singthaningai oiba performance pibagidamakta mana adu pirakhibani. Thoromadu da ministry gi makok thongba senior officials sing CMD FCA AMD CWC amasung masaknai bamiyoi kayana saruya ki hari. Depots na national thak tamana phanglakpa simak kathokpaga loinana thabak tauba discipline amasung depot adugi staff sing divisional office amasung FCI Manipur region gi makhada leiriba regional office na punna hona binabagi mahini. Employees sing gi kathokpa adugi damakta DGMR K Satya Kumar na thagatba phongtorki. Masigi mai pakpa simak staff singi honaba kanba amasung apunbagi lingjel amagi makhada thabak tawbagi mahinani tungda hena wangba mingchat puruknanaba amasung ahenba mingchat puruknanaba amasung hena wangba thak amada sangsinnanaba aikhoi punna magna honagani haina mahakna makha taki.
Depo Darpan Recognition asina FSD Senapatibu Model Depo ama ohenanaba thabak laukhatlagani hairi amasung food grain management amasung public services delivery da hena awang bathakta thamnanabagi damakta FCI Manipur region gi warep asida mating panggadori hairi. State level wrestling championship pangthuklagani Manipur Wrestling Association. Manipur Wrestling Association gi meeting makhada chaliba tha asigi kun amadi kunma thoida Sports Authority of India Sports Training Center Kuman Lampakta State Level Wrestling Championship sok lisingani ka kuntaru pangthoklagani. Championship asi haudokpagi thorum tha asigi kun gi nungtel pung ahumda S Ratan Kumar past president Manipur Wrestling Association N Navachandra Director Social Welfare Retired L Brozen Vice President Manipur Wrestling Association amadi L Mohendra past Assistant Secretary Manipur Wrestling Association na mathang sitna athoi bamithung len oiduna haudokani.